taha taha tawduna fanghoroidabagum phubi chaibiraga natraga akan arau singnaraga rep tawbagum famdinnarabadi nupa adubu mahaki yeknaba saram chatchatpa minungsi khangdaba jalimni khanba soidrabani nungsirabi chalinausing ngasidi khui punna ahanba ahingi dwa famdinnaba gi dwa fambi mani chatkraba matungi dwa famdinnaba gi adab ki matangda khangminasi nungsirabi chalinausingna video asibu mipung khudimakta share tawbiduni yauhanbiyu akhoi hojik punna khangminarasi ahanbada famdinnaba gi adab ahanba unaba matamda salam tawgadabani mathangda nupi adugi maraiba ki sam khara pairaga dua asi songadabani ya Allah nahaki nafamda aina nijari madudi mahaki masada leiba afaba gun amasung luraba lamchat adu fanghanbiyu aduga mahaki masada amasung lamchat leiba fattaba gun punmak adudagi kanbiyu ani subada nupa natrag nupi animak salatul hazat ningba thungnaba namaz rekat ani solaga puksel lingjal manana nungsi pamuna palhanbinaba amal ibadat yamna tawba ngamhanbinaba amasung afaba aulad pibinaba dua tawgadabani ahum subada nupi aduna mapa mama mache machal punmak thadoklamlaga nahaki seba tawnabagi damakta lakpiriba adugi damakta thagat pigadabani loinana ngamkhai leitana harawba amasung nungsiba utkadabani mari subada mahar ana pidriba mafi marol su thonbidriba oirabadi famdinnaringaida karigumba kharata oirabasu khudoloina pigadabani manga subada fazaba fizol amasung ngamjaba leiteng kayaga loinana mangda leiribi mahakpu dunyagi apamba thadoklaga akhirat ki punsida mai paklonaba hotnasi jannat ki maharani oirunaba fazaba lamchat sajat amasung neki gi thabakna nasagi leiteng oibiyu haibana chingba pukmen paumenagadabani asumna anoba yum amada lakpagi akiba amasung ikaizabadu kokhannanaba hotnagadabani taruk subada famdinnabagi damakta mangjaunana haraw nungsi wari saminnaba zaizoiba fagi jugai tawduna nokminnaba asina chingba thabaksing tawraga kamgi wakhal pokhallaga masana yarba matamda famdinnagadabani masi oirabadi nupi aduna mahaki nupa adubu ngamkhai leitana nungsigani amasung mahaki asengba marubni thajagani masigi mayokta taha taha tawduna fanghoroidabagum phubi chaibiraga natraga akan arau singnaraga rep tawbagum famdinnarabadi nupa adubu mahaki yeknaba saram chatchatpa minungsi khangdaba jalimni khanba soidrabani ahanba ahing adumaktada fangnahudaba yade haiba karisu leite punsi chuppa matai manau oina leiminaragadabani masana yahannaba hotnabada ahing ama ani haukhrabasu hekta kayamat lakhiroi aduna nupa oibagi thauna uttuna sabar tawgadabani nupi singnasu mapuroibagi hakni amasung sawabni khallaga haraw haraw yafam thogi taret subada nikagi pandam famdinnaba adukhang natte haiba asi kawroidabani nipan subada nupa nupi animak yamna fazana chinya singdokadabani hakchangda manam nungsiba thaw natraga cream powder na chingba taigadabani fazwa fizol setkadabani mapan subada famdinnaba matamda yariba makhai hakchang khumjinnaba hotnafam thogi mafam aduda maron thoktriba angang fawba amata leihalloidabani tumlibu oirabadi tongan wafamni tara subada chindagi namthiba manam fawba mi oirabadi manam nungsiba pot sop elaichi na chingba umba fai taraga mathoi subada famdinnaringaida wa ngangloidabani atopa nupi singi wakhal su khalloidabani taragani thoi subada nupa nupi animaki mapung fana ningba thungdriba fawba amaga khainaroidabani natrabadi hakchangdasu akaiba lakani nungsinabasu watkani taraga humdoi subada famdinnaraba matungda iruzaraga pothagadabani karigumba amuk hanna famdinnaba pamlaba natraga khara tamna iruzage khallabadi amamga mafum adu chamthoklaga wuju tawthokadabani
Tawigumsung namaz kaza oikidanaba nganna hugalaga irujagadabani. Irujadringaida pesap taw huwa fay natrabadi amangba makhak lay huwa yai. Taraga mari subada apaamba thungnabagidamakta famdinnaba tawroidabani. Afabu wakhal amasung asengba netka loinana pangthokadabani. Nupigi natraga nupagi hak ada tawribani. Afaba aulad phangnabagidamagni. Mitki hifazat amasung jinadagi ngakthoknaba pambayni asumna niyat tawrabadi. Nupa nupi animak famdinnabagi nungaiba aduga loinana sadqa pithokpagi sawabsu fangani. Taraga mga subada thagi khongkap amasung angang unabagi ilaklingaida famdinnaba haramni. Tarataruk subada matai manaw anigi aronbu wafamsing mamanaba amasung mamanabising natraga atopa misingda haidokpa akanba gunani yamna choppa thabakni. Taraga taret subada matai manaw anigi aronba thabaksing lotna natraga phongni yengba natraga yengnaba hotnaba achauba gunani amasung achopa lamchatni. Ahanba ahingi dwa masagi nupiga ahanba fangnaba matamda nupana nupi adugi maraiba ki samlang khara pairaga dwa asi sonba sunnatni. Mato asumna sasan layruba matamda su dwa asi sonba sunnatni. Ya Allah nahaki nafamda aina nizari madudi Mahaki masada layba afaba gun amasung luraba lamchat adu fanghanbiyu aduga Mahaki masada amasung lamchat layba fattaba gun punmak adudagi kanbiyu. Famdinnaba gi dwa matai manaw famdinnaba matamda dwa asi hana sonba sunnatni. Huzari Allah gi mingda he Allah ekoi animakpu shaitan-dagi thapna thambiyu. Ekoi anida pibigadoriba angang adudagi su shaitan-bu thapna thambiyu. Dua asi nupa amasung nupi animak songadabani. Phambi mani chatkraba matungi dua. He Allah nahangna aigidamak pina biriba khudol asida shaitan-ge saruk yawhanbigano. Nungsiba Adaabsing video asibu mipung khudimakta share tawbiduna yawhanbiyu amasung khanghanbiyu. Ngasi aikoina khangminakhriba asi asengba wahaising haiba lairik adudi yawri. Lairik adubu ibi khibana. Aikoi khudimangna yamna ikai khumna zariba ming oina panjarabada Mufti Siraz Ahmad Kasmi Sadrul Mudarrisin Saikhul Hadis Jamia Mahmudiya Phawbakchaw Nungsiba Adaabsingna lairik asibu laibiyu amadi pabiyu. Allah masung Mahaki Nungsiba Rasool sallallahu alaihi wasallam gi Apaambada Punsi Lenba kanna Hotnasi.